MPSC na lauba exam da mai paklaklaba ke Moningpha Tarao bu harau taramna oktuna pukning thaugatkhre. Handakta fall lauthokiba MPSC na lauba Manipur Civil Services Combined Competitive Examination 2022 da 12 suba rank ta lakraba Tarao tribe ki ahanba miyoy oiriba ke Moningpha Tarao bu harau taramna oktuna pukning thaugatpagi thauram ama ngasi Tarao Tribe Union, Tarao Women Union amadi Tarao Students Union na sinduna Chandel District ki manungchana leiba Tarao Tribe na Kundariba Leisokching da pangthokre. Thauramadu athoiba mithunglen oina MLA 41AC SD Chandel Dr. SS Olis Thauramapu oina President CNPO DB Thamdok Francis Ikai Kumnaraba mithung oina SDO Chandel Rekimdar Khaling amadi Blessing Minister oina Executive Secretary TRBA Reverend Kothakulan na sarukyaki. Thauramadu athoiba mithunglan Dr. SS Olis na fongdorakibada Chandel District asi apikpa district ama oirabasu furup kaya na kundariba lamdam amani. Tongan-tongan ba furup singa sigi chatnabi, nat, culture, fizya chakcha mipan tangde loinana su na laizay. Aduna mising yamzada ba apikpa furup ni khanduna pukning sontaba wakal hantaba tawraidabani. Ngasi magsuki Moningpha na chaw na may paklakto na Manipur Lengaki Administrative Services ta laigadariba asimag apikpa Tarao furup ki khaktanate Manipur pumbagini. Aduna district asigi miyam na sulengaki administration da achawba thawdang lawnaba honasi haina su fongdoki. Thauramadu da sarukyaki ba MPSC examination 2022 da may paklaklaba ki Moningpha na hai. Mahak na may paklakliba si mahaki apokpa mamamapa na mahaki damag kan na honazakiba kaya aduna lamzing oiduna honazakiba. Kulgi miyam na mangonda panggal thawna lawsing happy kiba madi mahaki damak isorda nizaba aduna may pakpa asi ngamzarakpani. Laibak miyam gi thabak thoram pangthokpada matam chupada miyam gi thawzalna humble oina pangthokpa ngamzage hainasu fongdoki. Thauramadu miyam na su achamba kudol potpiduna pukning thawgatpaga loinana isorgi mafamda yaifa thawzal su nizaki. Panba yai ke Moningpha Tarao asi Chandel District ki Kuringmul village tagi ke Mela Tarao amasung KH Esther Tarao gi machanupani. Mahak na MPSC na lauba 2022 gi examination na sida apun magi oina 32 suba rank lawrakpada natana ST category gi oina ani suba rank ta examination na sida pass tawba ngamkibani.